Manung Chana Laiba, Kurai Chai Tabilere, Women Society Nasenduna, Ngarang Ahing Riblokta, Bom Lang Shilamba Todupu, Yaning the Bafong Doctuna, Wakat me from Kri. Wakat me from Maduda, Chai Tabilere, Women Society, former secretary, Yumnam Ongbi, Nirmalana, Fongdorapada, Haukiba Tang Ama Tang Janumiki Lonaba Ahing Pung Aniga Minute, Nifumangarom Tarakpada, Yumlakta Bong Lam Shilamba Amadi, Haukiba Tang Ahum, Ningtokaba Numiki, Ahingi Pung Tarama Tokamini Kuntrarom Tarpo Matamda, Yumlakta Bom Lang Shinduna Pokai Halambabu, Amadi Aki Akang Pibabu Yaning Taba Fongdorakli. Mahakna Makata na Fongdokibada, Yumlak the Bom Lang Shinduna, Aki Akang Pibagi Mahuta, Imung Manung Natraga, Lekaigi Fazana, Wari Sanaraga, Pam Libadu Fongdopiu Haina Fongdorakli. Karamba Kamlup Natraga Karamba, Akwaki Muising, Haidiba. Jiki akwai bom se attack tawriba bom ma haise atapon nateba sanapon nateba sanapon oina ubiga noba aidi mioi bagi live attend tawba mioi babu irai na siba ngamba sidagi hendarotana laiba yum kai migi sahi kaya changaga adigi paisa mayam changaga thajariba yum kai mayam akai to thoilak keduni khangau mioi bagi punchi buju pikhamna duneba madudai da pikhamna ba dumadare imung duda tariba awabadu Madu kanana daita laudinoba. Ako'y matsin matata amana amagi matata awaba pinaba. Amana amagi matata ako'y hatong na ba, tatong na ba. Sumba yan tada ba, wakal laita ba, ay didigi kog yaw da ba. Lai so haita bagi daita sumayin na ako'y hansan na sumayin na sana bagi tabak siya. Masi ko yumlak ta taubigano, mirak ta taubigano. Yumlak miraki wat natana manipulsida lairiba. Ako'y maitai haiba isiri naw singje uji ki matam sigi oina je ako'y maitai se karamba tang phamda lairige karamba ground da karamba kaya mayam na sothar ge kaya mayam na war ge karamba mongda lairige se ngasi gi ako'y ki manipur laibak sida lairiba maitai haiba gurup kalu isini naw isai naw mayam puna mangna ako'y kamai tok dana hingi kamai tok dana lairai je amutang khanda bagi matam oire bo se yang kumna khanda ra ba matam da ako'y se kamai na karamba mongda lairige si khanda na ga matam ne ba kaisu laitaba wa amagi da makta nata kaisu laitaba paisa khara kap demand ta bugi da makta kari gumba khara ka haini bugi da makta sumaina yumlakta yumdu da lairi boto angang masa mayam lerangani tasing na ngarang bom attack tawraga thadari ba imung sida uji masa eba tari ba poche kon phienga ne tawrambadagi manau pigi sak singa pina mana ngaktang thaiduinge da pochi thengna hogdane ba thengna ba taragari ujiki hairi ba mo han sida natraga mo atombi sida attack oidineba madu dayo duneba siduneba adungi matamdura siba naba tholok matanda maduda laibaki oina atauba issue amalaga thokote pose ngasigi tawbirami ba isa inaw singduna daita lawdura awaba do mona mai puna do imung do di kayam kuina awaba taw do keba nupi do siba matamda nupa do pakhawai horani nupa do gi awaba nupi do leita matam macha do gi lehobagi awaba sumba manipur sida akhoi gi mapura ba kaina bagi masa